Kurumjari ISTV ki Manipuri pau miyang tabiri ba pumnamakpo taram nokjari ahanbada maruoiba pausing Caesar Health City Project paikhatnaba Sun and Sense Enterprises Private Limited Japan ga yana zerol inakre Tangkak ani thokna Manipur da helicopter service hauna ba thaurang tawre haina Chief Minister Nongthombam Biren na phongdokre Ngasi sathakiba assembly mifamna demand taruk ki apunba senfam lupa crore amalis chamri humphuni thoi pass tawkre amadi Kwatha amadi Bangai range ta lasing thana na ba budget ta sen haple haina Industries Minister TS Biswas ina phongdokre Housing mapungoi ba pau pizare Caesar Hospital na Crowlising ahum sa mga changna paikhat kadaba Caesar Hospital ki Health City Project ki ngasi Sun and Sense Enterprises Private Limited Japan ga yana zerol inakre ngasi Chief Minister gi Secretariat ta pangthokpa yana zerol inabagi thoram aduda Chief Minister N Piren Health Minister L Jayant Kumar Sports Minister Latpau Haukif Chief Secretary yauna mari leinaba official sing Caesar Hospital gi Managing Director Dr L Palin and Sun and Sense Enterprises Private Limited Japan ki CEO Rahul Navdetkar Bullet Train Project Ahmedabad Mumbai ki advisor Sanjeev Sinha na singba saruk yakhi Chief Minister N Biren na handaki Sangai Festival pangthokibada Northeast Development Summit aduki mahaina ngasi DC Hospital asi Health City Project paikhatnaba hotnabada achauba mating ama fangle Project asi mai pakna pangthokpaduni lamdam asigi praja miyam na pamlibasi Pangthok liba summit aduna maram oiduna malem amadi Bharat ki fauraba investor kaya laktuna Manipur da hotel organic farming yauna hiram kaya da sel thadage haiduna lakpa haure masi pumnamak asi Manipur praja miyam gi mateng tangai phade haiki Health sector not only in the state even abroad just in Myanmar and a neighboring state and the shortage we are facing these days is lots and I hope this kind of MOU signing today will have to cover more the needy people. Sun and Sense Enterprises Private Limited Japan gi CEO Rahul Navdetkar na Health City Project asina awanong poklamdam gi oina achauba health sector ama oibata natana Manipur ga yumthang nariba foreign countries singdasu kanaba piba ngamlagani Manipur gi health sector da laiba naha singdasu thabak piba ngamlagani haiki Caesar Hospital gi Managing Director Dr Palinna paikhat kadauriba thabak asina medical tourism destination ama Manipur na malemda sak tak ngamlagani Paikhat kadauriba thabak asina mai paklabadi sahi amada healthcare amadi healthcare education gi damag Manipur gi oina mapalamda chatkhigadaba lupa crore lising ama chamanga rom kanma ngamlagani mapalamda layeng bachatlaga khudong chadaba kaya thengnariba asi kokhanbaga loinana naha kaya da thabak piba ngamlagani haiki a compensatory exponential infrastructure development in healthcare delivery system to prevent the huge economic drainage from the state due to healthcare and healthcare related education rather attract most medical tourists and students from outside the state and outside the country. Ching amasung urban area da direct connectivity lehenaba common service center sani palengkhatpagi manungda kunthra manga mathau tawre tangkak ani thokna ching district singda samnanaba helicopter service haunanaba thaurang leire haina Chief Minister Nongthombam Biren na phongdokre ngasi sathakiba assembly mifamda MLA Dr Saltolian amon hanglakiba wahang amagi paukhumda Chief Minister na pofam asi phongdokibani Chief Minister na makha taraduna common service center sing asida income vote certificate SC/ST certificate sing online da lawba yagani government asina information technology henna chawkhat hanaba kan hotnari singi district singda helicopter service ahanba tangkaki oina Imphal More sector Imphal Tamenglong Jiribam sector paikhatnaba thorang tawri ani suba tangkakta Imphal Tipaimok Imphal Henglef Thanlon amadi Parvung lehennaba thorang tawri helicopter service asigi tangdangba ama haunanaba haujik phawbagi matamdi lepalaitri haiki Ngasi sathakiba assembly mifamna tongan ba demand taruk land revenue, stamp and registration and district administration, finance, state excise, sales tax, other taxes,
duties on commodities and services, economics and statistics amasung information technology gi apunba sanfam lupa crore lising amasamri humpunithoi henbagi sanfam house na pass tawkhre. Demand sing asi khanabada opposition MLA KS Joy Kisan K Ranjit K Megachandra TS Lokeshwar gi maikaidagi policy cut amadi observation sing pukhatke. MLA P Brozen amasung Y Surchandra su demand khanabada saruk yake. Manipur gi lau ubaya ba mafam noma gi mangsilakliba asi kannanaba lairiba act asi kadai fawba kanbangam labage haibadugi chapsava report ama house ta thambinaba MLA K Megachandra na chief minister gi pukning singsinki. Handak lamgi khazna hengat kiba asina laumi singda kodong sadaba thokhalle Kaksing district headquarters miyam na yaba mafam da thambina ba sugnu kendra gi MLA K Ranjit na pukhatki. MLA Y Surchandra na su isu asigi matangda government ki firep kangana ba taksin ki. GST lakpadagi Manipur da port ki mamal hongdarakpagi mahutta hena tangkhalakle haina MLA Joy Kisan ngasi assembly da phongdokre finance minister na demand taruk pass tawnaba pukhalakpada MLA Joy Kisan na kat motion pukhaladuna haikibada GST chanarakpadagi Manipur da su port ki mamal hongdaraklagani hairaga hojik hangam mapul amagi mamal fawba ka hena tangkhatkre makna makha taraduna Manipur da sasinaba lamgi pata kaya paiba amadi chap manaba lam amada pata ani paibagi sayet naba kaya lakpadagi law court ta yongnarakli phibam asida revenue minister na yangsin batangai fade haiki ADC gi oja singi tolop pinanaba sanfam hanadagi saruk amai hangalakle haibagi matangda oja singi tolop pithok taba asi aranba thausilni oja singi tolop pithok laga mahiroi sing ningthina lairik takhangadabani thigatpagi thabakna topakangbu amana chathahangadabani haiki. Policy cut amadi observation sing taraba matung Minister Karam Syamna lamgi khazna hengat khibasi haujiki matamgi yenglagi hengat pani lan survey tawbada table da tawbalaite lairabadi khudam changdamga konana khangan birau madugi chapchaba thabak lokhatkani haiki. Kaksing district headquarters ki matangda government na yamna kupna khana nainaraga thabak lokhatkani haiki. Deputy Chief Minister Y Joy Kumar na State Excise na lupa crore taret dasmik taret mari khomgatle penalty oina lupa lakh kuntra mathoi su khomgatki manpower ward pana department asina khudong chadaba mayok nari haiki. Kwatha amadi Bangai range ta lasing thanabagi budget ta lupa crore ani haple haina Industries Minister TS Biswajit ngasi thongju kendragi weaver singi ID pairba singi biometric entry tawbagi ningom thongjau da pangthokpa thoram amada haikre. Imphal East District Handloom and Textiles na sinduna pangthokpa thoram aduda Project Manager Mina Kumari, Deputy Director Iziten Singh yauna atay mari lainaba official kayasu charuk yakiba thoram aduda Minister na makataraduna spinning mill hingar handuna phisabi singda ataba mamalda lang phangalagani. Phisabi sing amasung laumi sing mipal tanghandana hinganba amadi senthok marang kaina lehanaba thabak paikhatpa program singi manungda Prime Minister gi pilot project oina scheme sing paikhatpa haure nupi singi senthok lambi lehanaba Prime Minister na Manipur da lakadauriba asida hawdokani kanaba asi register tawraba nupi sing khakta da phangangadabana register tawba amasung biometric entry tahonbani haiki. Akoigi sangana bagi program da koi kaujabani Prime Minister na khanjariba akoi nupi society je kamai tawdana chakhol hangani mai tawdana makoi right che hengal hangani haibagi wakhalon galona na ngasi hokta aduki matik paga pigre ai gi isa ai laraba kana gumba mioi na luhongba ngamdadana laibasi sukanya samidi haibi yauraga dima lupa lakh manga trupti phangani angang duna chahi 35 surako matamda ai mingo dage pecha hangdraga ju isa gi luhongna bagi damak chap chana sinba yagani ya hokdaba matamda hayeng taksi swangani. Minister na makataraduna phisabi singna puthok leba fee department singna lairaga sizinagani tungkoi gada ba senthok lambi pinaba hotnaba amasung mateng pangba habasi sarkar gi pandam ni phongdokhi. Nungairaba luingaini kumhaina lakpada Manipur gi Governor Dr. Nazma Heptulana Manipur miyam maru oina naga isil inaw singda yaipa paujel pirakli. Kumgi mahai marong mapungfana lokpagi harauba phongdokpaga loinana wattaba padaba pinabinaba thaunijaba kumhaya singa sidi phurup khudingmaki marakta khwaidagi pamnaba festival ama oirakle kumhai asina mipum khudingmakta nungaiba tangdu laitaba purakpa oirasanu hairi.
Nagasingi maru marang hunba luingai ni kumai na lakpada Chief Minister Nongthombam Birena Manipur miyam maru aina Naga isil inau singda yaipa paujel pirakle Nagasingi khwaidagi chawba kumai asina Nagasingi marakta amatta oibagi wakhalo lehenbaga loinana state asida laiminari ba tongan ba furup singi marakta amatta oiba amasung marup mapang oibagi paujel sandou maru marang hunba kumai asina ikoi pumnamaki marakta nungsinaba tangdu laitaba amasung amatta oibagi maru hunbaga loinana state asida riba mipum khuding makta nungai yaifaba watapa daba purakpa oirasanu hairi Deputy Chief Minister Y Joy Kumar nasu lungai ni ki yaifa paujel pirakli festival asina nungai yaifaba tangdu laitaba lamdam se da laiminari ba purup khuding mak nungsi sanana laiminaduna watapa daba state ama oirasanu hairi Works Minister T.S. Biswajanasu lungai ni ki paujel Manipur miyam da pirakle kumhai asina tangdu laitaba punna nungsi sanana hingminnabage paujel sandokpa oirasanu hairi Manipur Pradesh Congress Committee ki President T.N. Hakut nasu Naga Furup ki maru marang hunba lungai ni kumhai ki yaipa paujel pirakle kumhai asina lamdam asida khundaminari ba furup singi marakta nungsi sanabagi lipun hena kansil lakpaga loinana nungai yaipa ba watapa daba lamdam ama oirasanu hairi Hanagi Deputy Chief Minister Gaikhangan nasu lungai ni na lakpada Manipur miyam maru aina Naga isil inau singda yaipa paujel pirakle kumhai asina nungsinabagi maru hunbaga loinana nungai yaipa ba watapa daba chawkhatpa Manipur ama oirasanu hairi Manipur People's Party nasu Naga Furup ki kumgi maru marang hunbagi thauram lungai ni na lakpada yaipa paujel pirakle kumsi sahi ki oina none da pangthokadauriba thauram asina lamdam asida laiminari ba furup khudingmak amaga yengthina ba yaudana nungai yaipa ba purakpa oirasanu hairi Scheduled Tribe Demand Committee Manipurna mitai bu Indian Constitution ki makhada Scheduled Tribe list ta yahangadabani haiba dabiga mari nainana chatharakpa campaign ki sarugama oina Manipur gi saknairaba mioising unabagi thauram gi makha chathaba oina ngasi CAU Iroisembagi retired din Professor N Iboton ga unakre Iroisemba maning lekai dalaiba masagi yumda unakhiba thauram aduda Scheduled Tribe Demand Committee Manipur gi coordinating body ki convener M Churamani su saruk yakhi Professor N Ivotona Manipur amadi North East State singi saruk ngaktani masida khundariba mipum khudingmak India gi mainland amadi constitution na forest tribe haina sakhangle Manipur gi tampakta khundariba mitai amadi maitai general category da sanfam thokte jati asi scheduled tribe list ta chanba haibasi tangai fadabani amadi tokfam thokpani Manipur na Bharat ta tindringai da lamdam asi singmi gi lamdam haina su khangnekhi committee na lokhalakliba khongthang asi chumbani haiki project toba lamgi project toba haiba sida laadi hoji harisi ST khoi habise ngaklong pide basoya de khoi schedule tribe haiba ki mari India na piriba India constitution na piriba masi ngaklong si he ngaklaba khoi chakut ba khoi ki seminon thogala kane khoi khudima masi Manipur habise khoi muti habise aina hainingi ngasi khoi kayamna sothage ngasi akhoi India gi economic socio economic adu ngasi census ki report tarama thuisida akhoi je Chama manga suba Science Congress Manipur University na host oiduna mathang thada pangthokadauriba asigi sem sariba sing peningai oide BC amadi register na yangsindrabadi musuna boycott tarakpa yai haina musugi president M Deyamanangasi sem sariba pibam sing yangsinbada phongdokre State Planning Department ki mijeng makhada Institute of Cooperative Management Imphal na sinduna ICM da pangthokpa Border Area Development Program gi makhada tha ahum subna chatharakpa computer application gi certificate course ngasi loisin khre Chandel amadi Tengnopal district gi punna mahairoi kuntrama pana saruk yaduna pangthokiba certificate course loisin bagi thoram aduda saknai raba economist Professor N Mohendra Manipur State Cooperative Union की President N Tompisak, Planning Department की Joint Director N Kulkarani, ICM की Director Dr. N Ranjana Namaru Ibamyoy Singh Oina Saruk Yaki, Professor N Mohendra na Hausiki Matam Asida Hiram Kuding Makta Competition Tabo Hengalakpa Asina, Hogalak Liban Naha Singda Computer की Knowledge Laitaba Yarak Trihaiki. Lamboy khongnang khongdalai ba uripok tondon sana and thambau masa high school gi chahi gi mana mathum yan thokpagi thoram ngasi school adu da pangthokre thoram adu da education s ki zone 1 gi ZEO suseta khumuksam AI ingudam dhanapriya watham zenit lastram damenti amadi headmistress yumnam kailani devi saruk yaki
afaba mahairoisingda mana mathumsing yanthokki Sora High School gi nauna Saba School building the police outpost oisinduna leibedagi mahairoising penadre ngasi Kaksing district ki manung sanba Sora da leiba sarkar gi amata ngairaba Sora High School asigi phivam MSU Kaksing district committee amadi MSU Thawal gi kangbona school asigi phivam yangsinba chatpada thengnarakhi bani Lairiba school asigi phibam asisu hainingai leitana fatre hiramasida Manipur lenga ki mityang sangduna school asigi phibam phagadhan biu haina MSU Kaksing district committee na pukning singsilakle School aduda mahiroi singi phampham suna leiramdaba school adugi kagi floor singkairamba madi toilet sabalo sindana leiramba thengnarakhi hiramasigi matangda MSU Kaksing committee gi mihut amana school asi hana junior high school oirambadagi high school da upgrade tawraga ngasi phawba semjin bidana leirakpani Sora high school gi nauna Saba school building asisu police outpost oisinduna leire pumna maksi yenglaga school asi athuba matamda hongjen biu haina sarkar gi pukning singsilakle outpost oisin gi maram morga Mairoi signal matik chaba school building haiba du fangana lairi maramasina haiba tawong si lengangna mairoi singamadi Sora parja miamda namthak tawbani Anglo Manipuri war gi story asi munanaina ba mathau tare haina akomlop kanglai pakna thadorak pachero lamana khangalakle Anglo Manipuri war asiga ngasi Manipur sarkar na pangthokliba khongjom de ani asi asuki mati khena ba lairakli haire hojik maraktana break amatang laujari Movel Furniture Manipur gi luhong kai homaga mari lenana makhal khudingi furniture item singda up to 50% discount pijari asida natana modular kitchen khakta oina lebiba matamda dining set ama khudol oina tamjari ngasi maglengching biraksi Movel Furniture near Imphal College Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu ngasidi juara hajinge ture loi ture kari no tuti musi kari yomsa sidi yosi ni he Masigi Yoshidi Tata Tisconi ne. Dudi Sanagi Mohut yang nang sinba yandre. Kay do ino? Kanano? Kay ino? Kay do biyo? Masih pumna. Noi lebih gari ahan maga tong mangam dero ne. Pura laga tong ne khali ba namai do kay dro. Senbun putoga lebih ngam dera. Senbun putok na lebih ngam deru Imphal Finance na salo. Ay jo ahan ba lengam dera Imphal Finance tagi loan ne lori. Imphal Finance na nongbu manung da gari loan lobu yabu putong chaba pijari adom na pam makal gari kuringma lobu bayagani New Hope Tutorial, Kurai Ahongai, opposite Jenims Main Gate, adjacent to Tantra Hotel. Admissions open for the following courses: Class 9 to 12, Bossum Cosum, CBSE, Diploma in Elementary Education, Bachelor of Education, BA English Honors, NET Paper 1, and CTET. For further details, please feel free to contact us. Break itungda taramna oksari makhataba pauda Yangkai nitoi suba All India Blind Welfare Week ki sargoma oina Welfare Association for the Blind Manipur na sinduna voluntary blood donation camp amangasi Manipur University da pangthokre namit asiga mari lenena Siza Hospital da free eye camp amasu pangthokhe Uripok Khosnam lekai da leba Irengbam Thamsa Devi Nursing and Healthcare Research Institute ki mapalak suba lamp lighting amadi capping ceremony ama Imphal gi GM Hall da pangthokre thoram aduda State Academy of Training Manipur gi Director General Onaba Kishore amadi Institute asigi founder Irengbam Ivotombi su saruk yaki Onaba Kishore na sinpham ama mai pakna ba hotnabada mahiroi singna pukning changba mathau tai Manipur gi Nursing Institute singasi atopa mapalam gi Institute singa sangdamna bada noptraba Institute kaya su laire haki Dasam gi mapan suba General Conference Kaksing Kuno College Umathel da pangthokre conference aduda Dasam headquarters ki lising anita Nepal dagi kun phawbagi oina thaupuga ba miyo yangkai manga khankhre makoi singi manungda kunithoina maru oiba thabak thoram sing paigani haire General Conference aduna Salam Akaspu President Namairakpam Edison Mitei Wahangbam Birchandra amadi Yumlembam Yaifababu Vice President oina khankhre Sital oinamu Secretary General oina khanbagaloinana tongan ba thaupugadaba sing laukthokre Handak pangthokadawriba Council ni lauba class 12 ki sangyeng parikya da Lilong Higher Secondary School Madrasa gi mahiroi singi center pirakpada pendabadagi mahiroi singna school asigi mamangda thoraktuna Imphal Morelambi matam khara thinglore
irang aduba thingnanaba pulisna akanba jaksal thorang lokhat ki mahiroi singna Lelong Higher Secondary School Madrasa ki class 12 ki center mamang sahi singda Galaxy Institute of Science da exam center oiki amade Galaxy Institute of Science ki na Lelong Higher Secondary School Madrasa da center oiduna school ani asi exchange tawna handuna examination pangthoki adubu mamang sahi ki exam manungda Galaxy Institute of Science da question leak oibagi wahaudagi council na School Lasigi Center Kakibadagi, Lelong Higher Secondary School Madrasagi, Handak Sahigi Center, Lelong Higher Secondary School, Lelong Zajing the Ohilaki, Masida, Madrasagi Mahiru Singna, Makogi Center na, Atopa School da Ohenbagum, Galaxy gi Mahiru Singsu Atopa Center Amada, exam Tahangada Bani Haibadabi Tauki. Cine Directors Guild Manipur na Sinduna Anisuba Short Film Fiction Film Festival Pangthok Lagani Haide. Manipur Press Club ta pangthokpa pawgami pham amada Biz Gupta Lasramna Festival asigidamak Film Forum Manipur gi President S Mangol Zau Chairman oina khanmaga loinana O Gautambu Festival Director oina khalle film asi April thada screening tobaga loinana Megi ahan basayolda makok mathang tarabasing lauthokani tongan ba category nipalda athoi ahen tanagani entry pisilakpagi aroiba March ki tang 38 fawbada oigani hairi Director Singh Dega no busore haning ari busulai aduna makoi de leiriba tongan ba creative idea sing se akoi punna khangmin na bi damak tai koina festival asi sinjabani Sahini Puram Changna Dam Sabaloiraga Sangabagi Matam Leplaba Matam Asida Taubal Multipurpose Project na yum mapangi compensation piram dre haibagi wakat lakli Mafau Village ki El Thanglet Kauba Mioi Amana Hariba Yumsing Adu IB Sanabagi Damak Atopa Mafamda Hongdokna Bakangalakpadagi Hongdokrabasu Ngasi Pauba Pipam Tokpa Compensation Pidabadagi Wakat Asilakpani Department Hanjin Haribasu Tabidre Marilena Bao Authority Namit Yang Zangbiyo Haiki Pipam Mapam Tai Aduna Hongdokro Ana Zoomsi Unto Edana Untoka Matunda Equina or Gomena Marana Noma de Birakani Haba Matamsida Jumla Mapan se Apangba Pankiba missing Sumaming Sui Bangameva. Education Department na Singi District Singi Oza Singh Masamasagi Service Book Head Office da Pisila Kadabani Haina Tokiba Order Handoktrabadi Thasigi Tangkun Mathoi Amasung Kunithoi da Singi District Kuding Makta Education nga Marilena Ba School College Amadi Office Sing Thonglon Gani Haina Pawgimi Pam Pangthokre Sarugya Kiba All Manipur Hill District Education Employees Association ki General Secretary LAW Asangna Singi Athapa Mafam Singda Taba Oza Singh Education Department ki Head Office da Service Book Pisin Bana Kudong Zata Bakaya Mayok Nahangani Service Book Singadu Journal Education Office Singda Thamba Pami Government ki Order Asi Handoktuna Oza Singna Pamli Boba Famasi Thabak Oina Pangthok Trabadi Atay Khongjang Kaya Su Sangsilakpa Yai Haiki Decided to shut down today's studies. We have probably decided for education institution will be totally shut down in the district. It is our humble request to digitize in a respective district. Tabada yamna tayon na ba thawdok ama oina mayum pandrabi sahi humbudra helabi nupi ama masak maming naraba doctor amana mahakiloina bini haina miyam khangna lauthokpadagi chairak pigadabani haina Manipur Press Club ta nupi lupsingna mipam pangthokre Victim Oiribi Kaisamthong Elangbam Laikai Degi Thoksom Ibe Chaubina Mahaki Punsida Kanagumba Amata Dayum Panba Laite Mamang da Inkolgi Zayet Naba Amalaiki Miyam na Khangna ba Dr. Asina Madugi Kudong Zaba Lauraga Mahakpu Izat Mangba Yaba Wafamasi Pongdorakpani Miyam na Nupibu Hantana Khanba Dr. Rasi Matik Zaba Zairak Pihaningi Haiki Ning Thoksom Ibe Chaubina Khongji Aduga Leifamna Kasamthong Elangbam Laikai Lerak Masadani Ai Sahi Humdra Sujari Ai hinggon si man handokibna ai mi amada banhan thamba thammakan da man hangiba adugi maram da baga ai khangna hibani adun tabdai khangna lekte ma miyam da ma laur ai do aingon da nati ma ga him ine laur abne ba adai mayam sina dum saurak padagi ngasi gi mifam si pangthok Sarugya Kibi Women Welfare Association Manipur ki President W Bormanina Nupibu Hantana Khanba Dr. Amadi Mahakiloina Bimatik Sava Sairak Pihanaba Nupi Lup Singna Lepli Hiram Sida Marilena Basingna akan memit yang sanghaningi haiki Taribon Magi Nupi Joy Mati Akoi Para Ama Tamdigani Haibagi Mipamne Akoi na Pamjari je Matik Sava Ma Dandi PC Nupi Miyam na Mabu Warakshi
Railway project semgalakpada Maram Singh area gi Makhuam village ki compensation mioi kharana matuna lokre habagi wakat lakli village asigi secretary Gwangchanglong Gangmaina DC ga manaraga sanphamadu mioi ani da pikhibani sel lokraga mioi ani adulot khre athuba matamda khunja singda phangpham thokpa sanpham phangandrabadi tha asigi tang tara taruki hingnong yaidegi total shutdown gi khongjang sangsingani haiki lanai ye land owner ne claim to kambuni khungi labjoi chu khungi nate private mana claim to ni moi geng khupu mana paisa do lothu Kaksing district headquarter Waikhong do oigani hairibasi wabgai amasung wabagai gi mathakta leiba miyam da chawna khudongja taba mayok na hangani Kaksing da dumak district headquarters oigani haina government na laukthokada bani natrabadi makhal makha kaya gi khongjang changsingani haina pawgi mifam pangthokre Charuk Yakiba Eastern Star Club Sekmaijin Mamang Lekai gi Vice President S Danabirna Kaksing da district headquarters leiba habasi miyam da khwaidagi henna khudongja hangadaba wafamni Mamangai degi hauna Kaksing da laifam thokpa government office sing leibata natana chathok chasin gi lamda su Kaksing na center oiduna lakpani Haujik nauna Waikhong da district headquarter oirabadi arong nongmai khong na singba mathakta laiba khunja sing ka henna awaba pigani miyamna athubada Kaksing da district headquarters ni haina laukthok trabadi charang na bapibam ohelakpa yai haiki ai koigi laikuriba hianglam obagai gi mathakta laikriba khunjing side toratuna karimta kanaba phangdana mafamdu chatpa matamda matam mangba sen manghanba aduga aikoigi thabak sunangdaba sumba mayam ama problem je thokaneba mafamda puthagiba taragadi Manipur Oncology Society ne sinduna More Primary Health Center da free cancer screening amasung awareness camp mangasi pangthokre thorom aduda PhD More gi Dr. KS Santikumar Dr. TNK Singh MCM gi President M Thoibasu saruk yakhi More gi yumthang na lairiba Myanmar gi mioi singsu camp asida laktuna screening da saruk yakhi Medical Directorate ki Mijang Makhada State Public Health Laboratory Imphal ki staff sing Food Safety Officer Dio Singh amasung Tengnopal District ki Dio Singh yauna More da food safety through testing haibasi ki Makhada awareness thoram pangthokre Food Safety ki Nodal Officer CS Sanajapamitaina Myanmar lomdagi pusilakli ba chana thaknaba polam sing India ki kaithelda yonge harabadi Food Safety na piba fasai license mathautai haiki अगर फूड सेफ्टी न पीबा फसाई की लाइसेंस नंबर से दरकार होइबनी अदुगी अवेयरनेस टू मयाम द पीरमगा मोइन लौरिबा आइटम सिंग सी फसाई की नंबर कमाइना नपकदगे नत्रग मदु नपत्रगदि योनबा यादे हाबसी मोइद अवेयर हेला कांदा गसाई मोइन पोतु गसाई की इंपोर्ट टोंग होनर का मतमदा फूड सेफ्टी की लाइसेंस सी नफन बिरो हाफन बिरो हाबसी की अवेयरनेस मोइन पीरइबा इंपोर्टर द पी तारगदि मतुंग लैबा खोगी फतनुंग थोकपा फाबा पुनबा तौबा लीगलिटी की मतुंगिना खोइना योन या यादे हाय पोसे लोइनमक सॉल्व तौबगी खोंथांगने खोइ लखोचरिसे Manipur ki Parliamentary Secretary Taranithoi ki mathakta disqualify taunanabagi Manipur High Court ta thangatpa case ama court na admit tawkhre case asi Didi Thai si amasung O Surja Kumar na thangatkibani hearing tha sigi tarahumdoi da pangthoklagani haire Roots Groups of School na sinduna nongmagi oiba Parents Orientation Program ama lamyan masanglen da pangthokre thoromaduda Educom New Delhi ki Deputy Director Academics Manjit Legha Roots of School ki Managing Director Sanaita Thangjam Susar Yakhi Delhi University ki Garden da Manipur Students Association Delhi amadi LMS Law College Students Union ki members singi interaction program ama pangthokre mahiroi singi marakta Manipur ki issue kaya marom puthoktu na kana nainakhi amaromda nauna masat ki pham pairaklaba singwa saklauduna ngasidagi phampuba hokre Manipur State Kala Academy na sinduna iboyama sumang lila sanglen da satharakpa niputaruk suba Manipur pumbagi sumang lila fangna kumhaigi nupa kanglop ki ngasi sanalebak na som Artist Association gi machu olaba thambal utkre lila asi yes mitaina iraga SS Hemantana takpi tambibani lila asida Opera Fulo Wainila Chandra NG Mangi Yaima M Samarendra Singba artist kayana saktam langle Thawbal Turel bu khutsem gi amot ba ising chelhan ba tawbiga no haina Committee for Conservation of Thawbal River na tongan ba club organization singa khusam na duna ngasisu tongan ba mafam manga da wakat mifam chathakre Turel na ikhoi gi thawai ni Thawbal Turel kanbiyu amadi phibam soklaba Thawbal Turel phagat hanbiyu haina thaba placard kaya su sizinaki
Moijing Maikagi Oina Mankind Service Foundation Moijing Sinduna Laikai Miam Kusanaduna Moijing Awang Laikai da Wakat Mifam Zataki Taudam Lesang Tem Maikagi Oina Youth Development Organization Taudamna Laikai Mera Paibi Amadi Miam Galoinana Taudam Community Hall da Wakat Mifam Zataki Kaibung Maikagi Oina Kaibung Welfare Association Kaibung Community Hall da Wakat Mifam Zataki Taubal Ningombamgi Oina Bharat Swabiman Trust and Patanjali Yoga Samiti Taubal Ningombam Branch na Taubal Kongnangkong Branch amadi Taubal Mayai Laikai Larik Branch na Ningombam Lakshmi Kaithelda Wakat Mifam Zataki Taubal Asobo Maikagi Oina Social Welfare Association Sinduna Taubal Sekpi Kongnangkong da Wakat Mifam Zataki Pangthok liba wakat mifam asiga mari lenana committee ge advisor ek gender na Taubal Turel asigi kongnung da tariba praja khara khaki nate Turel asi piklaba iramdam asigi su saurabalan amani maram asina Turel asi phauduna seliba mafam gi lusingba singkhakna pokning changbagi mahutta Manipur ge MLA humpu makna punna chatmina duna Turel asibu kanbiyu mari lenaba singna Turel asibu kanbigani haibagi thajaba ma pidriba phawba committee asina miyam ga khusamna duna hanbalai tana khongjang changsingani Narcotics Affairs and Border Second Amar Anigi Apunba Armed Personnel Kuntra Amadi Impal West, Impal East Amasung OC Cycle Gi Kutlai Paidaba Police Personnel Kuntra Mari Amadi Kangpokpi District Police Ki Nupi Police Kuntra Amasung Kunsuba Assam Rifles Ki Personnel Yauna Punna Mioi Chama Kuntra na Sabatim Amana ngasi Kangpokpi District Ki Manung Sanba Nepali Enchang Amasung Masiga Naknaba Khulda Lam Acre Sama Kunda Thaba Popi Pambi Singyan Tatuna Manghan Kre Haide Amaramda Chandel Police District Naf SDM Khengjoy SDM Chakpi Karong Amadi Kunma Pansuba Assam Rifles ki Kangpunasu Chandel District ki Tongan Mafam Singda Tharamba Popi Pambi Singya Tatuna Manghan Kre Haide Protection of Plant Varieties and Farmers Authority ki Mijeng Makhada KBK Thawbal Sinduna Protection of Plant Varieties and Farmers Rights Act 2001 Haibe Hiramda Nongmagi Awareness Cum Training Program ama KBK Thawbal da Pangthokre Thawbal amadi Kaksing District ki Lawmi Chamaromna Saruk Yakiba Tawram aduda Khangabok Zilla Parishad ki Member KS Rajmohan Agriculture Department ki Additional Director KS Mohendra Central Agricultural University ki Hanagi Director of Research Professor M. Rohini Kumar Amadi PBVNFR Authority RO Guwahati ki Plant Varieties Examiner Dr. AJK Singna Athoibe Mithunglen Sing Oike Akhang ai kayana tongan ba hiram kayada wangang ke Agriculture Department ke Additional Director KS Mohendra na ngasi ekhoina lamdam asida thengnariba potlam kaya asi karamna tungda mangkhidanaba amadi karamna kansige haiba lawmi singda ningthina khangan se haiba pandamda program asi pangthokpani haike ZEO Zone 3 Thawbal gi mijeng makhada CALTI Thawbal na sinduna Dr. Ambedkar ge Pumatoi Suba laikhidabagi palan thauram CLTI Thawbal gi School Complex ta pangthokre thauram aduda ZEO Thawbal A Anil Kumar CALTI Thawbal gi Secretary National Awardee AK Sanjoy Maitei Dalit Sahitya Academy India ki National Secretary Y Mahendra Kumar na athoibe mithunglen sing oike thauram gi sargoma oina athungma mithunglen na lusingduna laikhidraba Ambedkar gi photo da laisu katuna ikai khumnaba utki amade mahaki punsi wari gi maramda wangangki Unified Rural Development Organization amasung Blood Bank Transfusion Unit District Hospital Thawbal anina punna khusamnaduna nomagi oba blood donation camp amadi awareness program and Valentine's Day ga mari lenana District Hospital Thawbal da pangthokre miyam da kathoklaba I haiba pandam da pangthokiba thauram aduda nupi mari yauna dona nifuna idan tawkhe thauram aduda Thawbal gi BBTU Transfusion gi Specialist Dr. L. Dorendro RSF की सेक्रेटरी जनरल थोइबा कुमंचा AVBP की स्टेट सेक्रेटरी मोरंगथेम कुमार AVBDM थौबाल की स्टेट सेक्रेटरी नब कुमार मदे अतै मियोय कया सरुक याखे थरम सिगा मरी लेना ऑर्गेनाइजेशन की सेक्रेटरी KSS प्रेमदास ना ब्लड डोनेशन कैंप असि इदान तौबदा हक्चांग द करिगुंबा अमता कायबे लैते मसिना मियोय कया की पुंसी कनबगी पांदम द पांगथोकपनि हाइखे था खुदिंगी February 18 International Mother Language Day ga mari lenana sahitya thopang lup na piba Swiss journalist CCT Mother Language Award chahi asigi oina language activist Lamabam Gajendra da piragani laukthokre mana asida sel oina lupa lising tara citation ama amasung sol ama yauri
Naga Furup ki oiba khwaidagi chawba kumai ama oiriba lungaini festival United Naga Council gi mijeng makhada Jelangrong body Manipur na sinduna numit nini supna longmai common ground da pangthok lagani thorom asida PSED Minister L Dikho amadi masak naiba kaya saruk yagani haide North Eastern Council gi senthang makhada Chandal District ki Oglo Village da Pigri Unit taramanga amadi Anal Khulenda Pigri Unit tarataret hangdokre thorom asida Nakoram Chandal gi masak naiba miyoi sing amadi Oglo Village amasung Anal Khulel gi miyoi kayana saruk yakibaga loinana ok loibagi matangda akhang ahi kayana wangangke Autonomous District Council Surachandpur gi oina amukta thokhidriba mawngda tarataruk suban yulamka West Autonomous District Council Surachandpur gi member Siti Lian Guitena Chief Executive Officer da Oja Singh transfer and posting gi matangda ngasi defamatory case ama file tawkre maru oina district asida lairiba Autonomous District Council gi Oja Singh yenglaga case asi file tawbani haide Nabard na sinduna nomagi oiba financial literacy awareness program ongoing digital ngasi marang sing patri gi community hall da pangthokre thorom aduda miyoi samarom saruk yakhe thorom aduda Nabard RBI amadi Gramtar Inclusive Development Service Private Limited ki akhang ahi singna wangangke Domna almost low ribu zero the low chamane haidare ko aidi bank da domna saving account thami paisa duga somda loan lori paisa duga chamane rabi Saknai raba saisakpa musicologist Lastram Birendra Kumar na laikhidabada hanigi deputy chief minister gaikhangamna awaba phongdokre ya school da laiba laikhidrabagi yumda chatuna imung manungi awabada saruk yabaga loinana laikhidrabagi mafamda laisukatuna ikai khumnaba utke Latest crop Manipur amasung nambol na sinduna kabi samelal pangthokpa loinana Manipur gi saknai raba saisakpa Lastram Birendra Kumar na laikhidabada awaba phongdokpagi mifam ama pangthokre haide KYKL ki lanmi sanglop miyam gi yawal lanmi ki ahanba battalion gi commanding officer Major RK Raghunath Sahini Phumari apokpa RK Biswanath ningthaukhong mathak laikai ward number 3 masagi anaba amadagi tha asigi taranitoi gi ayuk pungmari tabada laikhidre haire KYKL ki secretary publicity and research ke yaiphabagi cherol amana Major Raghunath na manung matam sadana laikhidaba asi KYKL amadi miyam gi lanmi gi amuk hanna mention bangam laroi daba achauba watpa amale heuragani Mahakna laikhidaba asida KYKL amadi miyam gi yawal lanmina ikai khumnaba utpaga loinana thamoi sokna awaba phongdorakle Major Raghunath lupki satna kanglon aron athuk ngak na lupna sinaba thabak thoram sing mapung phana pangthokpa ngamba mathau masak khangba lanmi amani lanmi gi thaksi khasi khangna mathak thongba amadi makha thadba lanmi animak pu loinaba haiba masagi oijaba pumnamak thadoktuna yawal ihaugi damak hanba laitaba thaunaga loinana thaudang loramba misakni haire District Health Society Surachandpur na sinduna Dear Health Be My Valentine haiba thimda nomagi oiba blood donation camp mangasi Surachandpur da pangthokre thorom aduda miyoi kayana I dan tawke Naga Furup ki oiba khwaidagi chawba kumai ama oiriba lungaini festival United Naga Council mijang makhada Jelangrong body Manipur na sinduna numinini supna common ground da pangthok lagani Roots Group School na Little Millennium School Imphal ga kusam na dena orientation program ama lamyan masanglen da pangthokre resource person oina saruk yakibi Little Millennium Group of School gi Deputy Director Academic and Training Manjit Lekhana hogalak liba mahiroi singda pukning thogat ningai oiba wafam kaya program adugi saruk ama oina phongdokki hauzik sanabagi paw amuk pizari Ngasigi sanabagi pauda tim tarama palna group mari thokna khaidokuna All Manipur Muslim Organization Coordinating Committee ki mijeng makhada All Kwakta Sporting Association na sinduna Bisnupur District ki Kwakta Bazar Public Ground da chathariba ahan ba Hanif Saha Memorial State Level Manipur Muslim Football Tournament ki ngasi sanaki ba ahan ba semi finals match da YUFC Yairpok Thobal na KMFC Kairang Imphal East Pu Panjal ani amada maithibe piduna final changkre
All Jiribam Sports Association Jiribam na Sinduna Jiribam Higher Secondary Playground da Mapalgi State ki team tara taret na saruk yadana sa thariba taranithoi suba Jiri Cup Invitation Football Tournament ke ngasi sanaki ba ani suba semi-final match ta ARC Silong na hisu thawbalbo tie-break ta Panjal taruk mari da maithiba piduna final sangkhre lakliba February tara taruk ta ARC Silong amadi Klasa Bisnupur final sanaragani. All Manipur Football Association na thadorok pa zerol amagi matung ina lakliba Mars kontareta Korea da Asian Football Confederation gi makada pangthok kadawriba Asian Cup 2019 qualifier final round ge Group B ge match official oinana ba Manipur ge sapam Kennedy khalak le haire amaromda US Sports ki miteng makada upamacha singi oina pangthok kadawriba football coaching camp ki oina saruk ya gadawriba mama mapa singi oiba mifam ama February tara tarukta amfa ge office da pangthok lagani Maramasina mama mapasing na matam sana lakpina bakangalakli. Kerala da pangthokadawriba humputaruk suba senior national volleyball championship for men's and women's da rapli oina ba Manipur dagi Romeo khalakle hairi. Manipur Masters Athletics Association na thadorok pa zerol amagi matung ina lakliba February kunmathoi dagi kunmanga fawba Bengaluru da pangthokadaba kuntramapan suba National Masters Athletics Championship da saruk yagadaba Master Athletes sing lakliba February tara taruki ayuk pungni pantaba matamda Kumalampak Main Stadium da laiba association na sigi office da report tawrana ba khanghale. All Manipur Football Association ki oina lising ani tara Nepal dagi kunmathoi phawgi oina thaupugadaba miyoi singkhan khre S. Nandakumar bu President L. Balesorbo Honorary Secretary loinana Vice President ahum Joint Secretary ama Assistant Secretary ani amadi Treasurer ama khalle haire hausi makhata basana bagi pausing boyang ningthaujam dagi amuk phangbigani. Australian Sanaroi Aren Glenn Williams na atheng madasan kipa gol na Manipur gi Neroka Football Club sangapam gi Nepal subo home match mai paktuna league table da point kuntramathoi phangduna khwaidiki makokta laikhre. All India Football Federation na sinduna hokiba sahi gi November tang kunmanga dagi team tarana saruk yaduna home and the away basis sa thariba Hero Indian League ki ngasi Kumalampang Main Stadium da sanakiba Nepal subo home match ta Cecil Brothers FC Goa bu gol ama sinoda maithiba pikhibani. Match asida mai pakipa Neroka Football Club sangapam gi gol adu Aren Glenn Williams na match ki marfutaruk suba minita sanki. Match asida Neroka Football Club sangapam gi sanaroi Borbe Jin Francis Cecil Brothers FC Goa gi Brito PM amadi Waini Base da match conduct tokiba referee na yellow card utki. Sathari League asida Neroka Football Club sangapamna match tara taruk sanaba loikibada point kuntramathoi phangtuna league table da ahanba position da laikibani. Minaraba Punjab FC na match tara mari sanaba loikibada point kumapal phangtuna ani suba Kingfisher FC East Bengal na match tara mari sanaba loikibada point kuntaruk phangtuna ahum suba Mohon Bagan na match tara mari sanaba loikibada point kunmathoi amadi Shillong Lajong FC na match tara taruk sanaba loikibada point tara nipal phangtuna mari suba amadi manga suba position taduna sali. Neroka Football Club sangapam gi mathangi mapal suba home match oina tha sigi tang tara nipal da Mohon Bagan ga sanagani. League asigi aroiba away match na tha sigi tang kuntareta Mohon Bagan ga Kolkata da sanagani. Ngasigi match asigi hero of the match ki mana phangkiba Neroka Football Club sangapam gi team captain Barney K Kelonda trophy ga lonana lupa lising kunmanga piki. Nepal Suba 57 Mountain Division Polo Tournament ki ngasi sanakiba match ta Texam Polo Club Impal Riding Club Lampen Patnamadi Manipur Police Sports Club team bi mai paktuna quarter final sangkhre. 57 Mountain Division sponsor tauduna tha sigi tang taramathoi dagi polo team taramanga saruk yaduna knockout basis da Impal ki mapal kangjibungda Manipur Horse Riding and Polo Association sinduna sathariba Nepal Suba 57 Mountain Division Polo Tournament ki ngasi sanakiba ahanba match da Texam Polo Club na Khuman Polo Club mayang Impal bu panjal mapal marida maithiba pikhibani. Match asida mai pakiba Texam Polo Club ki panjal singadu white design na ahanba madi mari super chakar da panjal ahom TS
Kabitana ahum suba madi marisuba sakarda panjil ani M Maniharna ahum suba madi marisuba sakarda panjil ani sanki atopa panjil ani aduna S Ranjit amadi M Kumarna ahanba madi ahum suba sakarda sankibani match asida maiti khipa Kuman Polo Club mayang Imphal gi panjil mari adu paikhomana ahanba madi ahum suba sakarda panjil ani sanki atopa panjil ani aduna nanawa madi naubina match ki ahum suba madi marisuba sakarda panjil amamam sankibani ani suba match ki sanakibda Imphal Riding Club Lampen Patna Assam Rifle Polo Timbu panjil mapal amada maiti ba pikre match asida mai pakiba Imphal Riding Club Lampen Pat ki panjil singadu L Rohitna ahanba madi marisuba sakarda panjil ahum S Dollar na ani suba ahum suba madi marisuba sakarda panjil ahum sanki atopa panjil ahum maduna Umesh Gurung L Romeo amadi K S Chandra Kumar na ahanba madi marisuba sakarda panjil amamam sankibani match asida maiti khiba Assam Rifle Polo Team gi amatangar pa panjil adu Sosil Lona ahum suba sakarda sanki tournament asigi ahum suba match ki sanakibda Manipur Police Sports Club Team B na Kangleipak Polo Club Laifam Kunobu panjil mapal ahumda maiti ba pikhi Manipur Police Sports Club Team B gi mai pakhibagi panjil singadu Ais Abung Khumanna ahanba madi ani suba sakarda panjil ahum ki Ais Nongpongan bana ahum suba sakarda panjil ani T Pradeep Kumar na ahum suba madi mari suba sakarda panjil ani sanki atopa panjil ani aduna M Jawan amadi O Suresh na ahum suba madi mari suba sakarda sankibani match asida maiti kiba Kangleipak Polo Club Laifam Kunogi panjil ahum adu M Chaubuna ahum suba madi mari suba sakarda sanki Saturday tournament asigi ahanba quarter final match hayeng ayok Manipur Police Sports Club Team B amadi Imphal Riding Club Lampen Patka sanagani ani suba quarter final match ta Tekcham Polo Club amadi Manipur Police Sports Club Team A ga sanagani ahum suba quarter final match ta Khurai Polo Club Team A amadi Singkai Hunba Polo Club Kongpan ga sanagani mari suba roiba quarter final match ta Samadon Ayangba Polo Team Hawa Marak amadi Ex Polo Club Wangkhai ga sanagani Manipur Cricket Association asinduna ngasidagi luang sangbangi luang popa cricket stadium da tim tarana saruk yaduna mari suba MCA W Prahlada amadi W Ramananda Elite Tournament haukre Hokdopagi tharamda Manipur Veteran Cricket Association ki President N Indrajit Hana Jenimski Medical Superintendent Oiramba Dr. W Gopi Mohan Youth Affairs and Sports Department ki Hana Director Oiramba W Bhaktaraj Luang Changkham Gram Panchayat ki Member M Ranjana Madi Manipur Cricket Association ki Vice President C.I. Saubasu saruk yaki tournament asigi ngasi ahubunumi ki sanakhiba match ta Riz Nagamapal na Force Khetri Gaubu maiti ba pikhi Force Khetri Gauna tos ngamduna ahanba batting tokibada over kunthra mapal ga ball amada wicket loina turaga run chamagi yankhai nipal lokhi masigi pakhomda anisuba batting tokiba Riz Nagamapal na over kunthra ga ball marida wicket mari khak turaga apiba target adu yauduna match asi mai pakhibani match asida Riz Nagamapal gi sanroi S Jayantana wicket ama amadi run humpunitoi loduna man of the match taki tournament asigi hayeng stadium asida Cyclone thami banamadi Shanghai Champion Cricket Club Singamai ga sanagani Taramanga suba Manipur Veteran Cricket Tournament ki ngasi sanakhiba match ta Cyclone thangmai banna Napsa Khai Imphal bu maiti ba pikre Manipur Veteran Cricket Association sinduna tha sigi tang Nepal dagi team Nepal na group ani thongna khaidoktuna Oriental College amadi Model Higher Secondary School ground sathariba Taramanga suba Manipur Veteran Cricket Tournament ki ngasi sanakhiba match ta Cyclone thangmai banna Napsa Khai Imphal bu wicket Nepal da maiti ba pikibani match asida maiti khiba Napsa Khai Imphal na tos ngamduna ahanba batting tokibada over kuntareka ball manga da wicket loina turaga run chamaga nifu manga lauki masigi pakhomda anisuba batting tokiba Cyclone thangmibana over kunithoiga ball ahumda wicket ani khak turaga apiba target adu yoduna match asi mai pakhibani match asida Cyclone thangmibangi sanaroi bikomna wicket taruk loduna man of the match taki Satriba tournament asigi hayeng ground asida DSU kwa Kaithalamadi KSC Lambulenga sanagani Shallow Youth Union Club na sinduna club asigi ground da tha sigi tang mari dagi team kunmari na group Nepal thokna khaidoktuna sathariba Shallow Cup Nepal Subalamnai Kendra Village Wise Men's Open 7-set football tournament ki ngasi sanakhiba ahanba match ta Bolero FC Sekta amadi FC Khundrakpam goal ani ni sanaduna draw satkre tournament asigi ani suba match ki sanakibada FC Phaijol na TYWA Takhelbu goal ama sinoda maithiba piki Luangchung FC na Rangkhung FC bu maithiba piduna ani suba Rose Liangmai knockout football trophy gi champion oikre
Rose Liangmi Committee na sinduna tha sigitang anidagi Raikung Common Ground Tamilong District sa Chathariba ani Super Rose Liangmi Knockout Football Trophy gi ngasi chankiba aroiba match ta Luangchung FC na Raikung FC bu goal ani amada mai TV biduna champion oikibani Satarkiba tournament asida Luangmai Modern Youth Club na best discipline team taki Luangchung FC gi Luangmai Modern Youth Club ki gonmai anaw na top scorer Rangkhung FC gi Jianlin Lung na best club amadi club asigi Marindum na best defender gi mana takre Thakasari boyai hauzik makhata na ngasi nongmagi oikiba ing asagi pau amuk phangbigani Environment Directorate State Climate Change Weather Report ki matungina ngasi gi khwaidigi sakhiba Celsius degree kuntra dasmik maripunipal khwaidigi ingba Celsius degree taret dasmik kunmari Nuksite yawa ising manal gesang maximum da sada mariputra manga dasmik mapal minimum da sada kunithoi dasmik yakhinithoi oike Ngasigi nong suki bagisang suino dasmik suino ani millimeter ni Arui padamaru oiba pau amok Caesar Health City Project Paikat Naba Sun and Sons Enterprises Private Limited Japan ga yana zerol inakre Pangkak ani thokna Manipur da helicopter service hauna na bathaurang tawre haina Chief Minister Nongthombam Biren na phongdokre Ngasi sathaki ba assembly mifam na demand taruki apunba sanfam lupa crore lising ama samri humpuni thoi pass tawkre Amadi Kwatha amadi Bangai Range da lasing thana na ba budget da sen haple haina Industries Minister TS Peswas na phongdokre Ngasi ko ina di ISTV na pizza ba Manipuri pau matang asida lo sinjari miyang tabiri ba pumna mako amukha na kurum jari